Ngasi numidang wairam phongkhiba kanglibaki meragi pause degi maruoiba pau khara khangatsaraga miyamda khudo tamjage Myanmar border da makha tana khuthoknabada KNA gi lanmi kullom asi ana yaure haina thajanari Myanmar da khulingduna lairiba KNA ga satminariba lal harup singa Manipur gi apunba lal harup singa khuthoknarakpa ngasiga thana numitaruk ni suraklei ngara nungthil amadi numidangi matamdasu maikei animakta akanba mongda khuthoknakhi loinana ngasi ayuk su maikei anida matat oina khuthoknari haire pause asina phangba paugi matung inade ngarang nungthil amadi numidang border pillar 85 amadi 86 ke mayai thangba saruk oiriba Myanmar ge mintha amadi minthar degi haidolaklaga leiba ngamkhaiga tainaba thana yangau popi haina khangnaba ngamkhaigi sarukta akanba mongda khuthoknaki haire khuthoknaba aduda KNA gi larmi kullom asi ana yaure haina thajanare numidang pung 3 rom tarakpa matamda lanpham aduda laikhidraba KNA gi amadi PDF ki maikeidegi gari thaujilaktuna asi ana nanglaba larmi sing puthokiba Manipur ge apunba lalalop singge larmi singna uba phangki haire khuthoknaba aduda Manipur ge apunba lalalop singge maikeidegi asi ana yaukhiba leite haire pawasina hai ngasi ayuki matamda su border pillar 74 amadi 73 anigi marak oidiba timinau dagi haidol alaga leiba Myanmar gi sarukta khuthoknakhi khuthoknaba adu matat oina chathakibana maike animakta asi ana yaukhibadi leite haire loinina Myanmar border paringda security gi akanba chechin thorangsu lokhatpa haukhre haire makha tarapa paugda uyoksing mathakta tank khallaga leiramba kuki sing takthokre Imphal East District ke lamlai kendra ge yangang popi police station gi manung chanap thamna popi sadi khoma sabungkhong amadi sabukho khonawga lonana laiba uyoksing mathakta kuki terrorist na cross mark yungshinduna lamkan chimbagi thabak chatharamba adu takthokraba matungda uyoksing gi mathak ithang thangba sarukta kuki singna tank khanduna laisilamba adu su takthokre haire pawo sina khunja singdagi phangba pawgi matung inade Uyoksingda Central Security Forcing BSF amadi CRPF lainaba camp sapam phawba lambi sembagi thabak loiduna housing security sing leiduna ngak sembagi thabak mapum phana chathare adubu uyoksingi mathak ithang thangba sarukta kuki singna teng khanjinduna lairamba mapham adu phawbodi lambi sembagi thabak housing paikhatana leide haide pawasina hai kuki singna teng khanduna laisilamba adu lamlai kendragi MLA Ebomjana Azawbo thaudang lauduna Chief Minister amade Governor na singbada pau piraba matungda security ki kanguna kuki singna teng khanjinduna ahing yadektuna leiramba adu laktho halaga mapham adudagi kuki sing tanthokibane hauzik mapham aduda BSF ki kangu leiduna ngak sembagi thabak chathari haide makha tarapa pauda mal pusilapa truck ani accident thokre security force na ngak senduna National Highway number 2 Imphal Dimapur lambi paringda mapaldagi pochai sing putuna Imphal changlakpa tata truck ani ngasi ayu pung 3 lom tarpa matamda tatu bide accident thoktuna longkhre haire khudong thiba nangkraba tata truck ani adugi registration number mathang sitna ASO2DC 3750 amadi ASO15C 3751 ni haire lebak phabadagi accident thokpa aduda mioi amata aso apan yaukhiba leite accident aduna maram oiraga lambi paring aduda matam sangna gari chathok chasinda chaungna khudongchadaba mayoknaki haire makha tarakpa paugda Jiribam gi hanna OC oina thopuramba Ibotombi bo hanagi maphamda hanjilhanbinaba lengaki maphamda hajarakli Jiribam District Police Station da hanna OC oina thopuramba Inspector Sangapam Ibotombi Shunghana mahangna Inspector oina thopuringai matamda Lebak miyamgi damakta singthaningai oiba thabak thoram kaya nupa thokna pangthoklamba adugi damakta Singlon Club Lamlen Atingbi Hingat Jirigi Maikedegi Thagatpa phongdorakle Singlon Club ki President Pongnam Prem Maiteina Press thadorakpa cherul asina hairibade Jiribam gi hanna OC Oiramba Sangapam Ibotombina OC oina thaupuringai matamda toramba singthaningai oiba thabak thoram sing jiri praja singna kawpa leitana ningsingduna lehauragane mahakpu Manipur lengang na ngakpi haiba utpiduna hanagi maphamda hanjilhanbiduna miyamgi
seba makha tana tawjaba phanganbiyu haina Singon Club Lamden Atingbi Hinga Jiribam na lengaki mafamda nolungna haijarakli makha tarak poina paujala pauche degi marueba pau khara khangasaraka myamda khudo tamjige Tamu Town da no rebels ingna kwachilakpa leite pauche sigi ngarangi edition da Tamu gi lanpham kanchilakle National Unity Government Nuki rebels ingna Myanmar gi Tamu Town ko chinduna thamkre haikibadu Tamu Town da hauji no rebels ingna kwachimba leite aramba pau Oiramle soikiba sigi dama pauche sibu chang naina paviriba readers ingna wakal lana lobidana bakhanganjari editor paujel makha tarapa paugda lairaba amadi middle class ki miyoisingda kanaba pigadaba union budget pothokre thangna nipalak suba oina union finance minister Nilamla Sitaramna union budget parliament ngasi pothokre parliament ki chathariba mifamda ngasi union finance minister Sitaramna Lok Sabha da union budget adu pothokki ngasi pothokliba budget asigi matangda minister Sitaramna thamkiba mahaki warolda sahi amada lupa lakh taragani thoi phawbugi income lakpa miyoising income tax thibadagi koklagani Pradhan Mantri Danya Krishi Yojana hodokna basu laukthokki scheme asigi matung ina agriculture gi pothok hengkathanba crop diversification amasung sustainable agriculture practice sing hengkatnaba pandam thamli masigi mathakda panchai amasung block level da post harvest storage hengkathanba Allegation facility phagathanba amasung long and short term credit sing marang kani laumi singda phanganba yauri scheme masin leba asigi laumi crore ama hembada kanaba piba ngamlagani pau amagi matung inna income jali singani subna kunga mathoigi February amada finance minister Nilamla Sitaramna ahanba oina paperless budget pothoki amasung matam adudagi hauraga hauji phawada digital oina pothoktuna lakli ngasi Lok Sabha da pothoktriga mamangda ngarang sangsangki sabha animakta finance minister na incoming survey pothokki amaramda sangkam angawadi amasung posan 2.0 scheme gi sempham hengganabagi matangda su minister na phongdokki scheme asigi makhada experience Nel district amasung North East region da lairiba angang crore nipan miron binupi amasung angang khomlang pithak libi mama crore ama hembada sauna kanaba phangangani haiki makha tarak poina kangla pau digi marueba pau khara khangasaraka miyamda khudo tamjake central government na atopa state singda yengliba miyeng adugumna Manipur da su yenglamba tarabade lal asi thoklamdaba su yai memsa central government na atopa state singda yengliba miyeng adugumna Manipur da su yenglamba tarabade ngasi thokliba lal asi thoklamdaba su ya haina poile maru maira paibe Apun balu Manipur gi president Sarai Sam Memjana pendaba wafam phongdokre wafam asing asi lup asina senduna ima kombi laikhidabagi kunga mathoi suba komon gi ningsing thoram lamphel sana kaithel da leiba laikhidrabagi yata famda pangthobo thoramda mahakna phongdokhibani ima kombi gi mafamda haikat laikat tamduna pangthokiba thoram aduga mari lenyana Memjana hai lamdam asida tamthiraba law afos pa thamjilaktuna minai kaya chatharakpa matamda laikhidrabi ima kombina madugi mayokta thongna fana thengnakhi ima asina pamjaramba thabak thoram kaya ngasisu lup asina khudung induna chatli Manipur kandaba yade haina thengnakhiba ima kombigi wakhalol adu ngasigi mirol na matam pumbada ningsingduna leiri hauji paliba lenga ase ngasidi miyamgi punsi amadi lan tum ngakpa ngamdraba haibadu oire lebak semli hairaga micham miyamgi punsi Manghaliba Subha Lebak Semba Kaubra haina Memjana Makhatana hangki